आकाशवाणी इम्फाल मोइरांथै बिहाइबिना पाउ पाजरी अहानबदा मरुइबा पाउ मुख्यमंत्री नोंथोंबम बिरेन सिंहना ngasi जेनिम्स हॉस्पिटल दा फमुंग जामा लेबा डेडिकेटेड कोविड ब्लॉक अमा संगाखरे मणिपुर दा कोविड-19 ना नाबदगी फरकपगी चांग चादा 48.9 अमा यौरे प्रधानमंत्री नरेंद्र मोदी ना ngasi संसद माक्ता अनौवा पार्लियामेंट बिल्डिंग सानब जत्रा हुल्लगनी अमसुंग कैनाडा ना सही 13 की मथक्ता लेबा मियोइसिंगदा फाइजर की कोरोना वैक्सीन सिजनबगी अयाबा पीखरे लेबाक असिना मालेंगे लाइसत ओइरिबा कोविड-19 की मायोक्ता पुन्ना अमत्ता ओइना लांथेंगनरी लमदम सिगी मियामना सखंगनरबा मियोय कयानासु लानफम असिदा माइ पाकनबगीदमक आकाशवाणी इम्फालगी ई पाउगी खुथांगदा मिपुंग खुदिंगमंगना आराइबा थौंग अहुम फेस मास्क उप्पा अमगा फुट तरुक लापनाना लैनबा माइ मिट अमदि खुदसा तोइना हामदोक्तुना तरुतानाना थमनबा अपील तौरी मणिपुरी फिल्म एक्ट्रेस अमसुंग संगनाय देवी सैसक्पी पांगमम चित्राना कोविड-19 दगी ngakthoknaba miyamda appeal tauraduna hai mayam pumnampu पांगमम चित्राना खुरुमजरी हौजिक फावबगी ओइना कोविड-19 की वैक्सीन पुथोक्त्रिबा मरमना लाइचत असिदगी ngakthoknaba अमत्ता ngairaba पांबाइदी चेक्सिनबा हाइबसिना ओइरी सरकारना लाइचत असि थिंगनबा होटनरिबा असिगी मथक्ता अखोइ पुमनमकसु भाब तामिनदुना लाइचत असिदगी ngakthoknaba तंगाइ फदबा नियम अहुम असि ngakना चटमिनसी अखोइ खुदिमकना युमदगी मपान हेक थोरकपगा फेस मास्क सोइदना उपसी सापोन नत्रगा हैंड वाश सिजिनदुना खुद सा सेंगना हामदोक्सी अमसुंग मी अमगा की मरक्ता फुट 3 की सोशल डिस्टेंसिंग थमसी चेक्सिनबा हाइबसिना इसा अखोइगी नुंसिरबा इमुंग मनुंग अमदी मियामबु लाइचत असिदगी कनबा ngamgadawribani mayambu amukahna khurumjari हौजिक मपुंगोइबा पाउ मुख्यमंत्री नोंथोंबम बिरेन सिंहना ngasi जेनिम्स हॉस्पिटल फमुंग जामा लेबा डेडिकेटेड कोविड ब्लॉक अमा संगाखरे थौरम मदुदा वा ngangbada कोविड ना मरम ओइदना मी सिबगी चांग हेनगलकपा असिदा मुख्यमंत्री ना नोंनांगबा फोंदोखि डॉक्टर नर्स अमदी पैरामेडिकल स्टाफ सिंगना हौजिक होटनरिबा असिदगी खरगे हेन होटनदुना लाइचत असि थेंगनबदा अहेनबा थौदांग लौबिनबा मुख्यमंत्री ना अपील तौखि But I am very much concerned about increasing numbers of mortality in the state. I was thinking what to do. Where is the gap? What is the fault? SOP statewide implement policing tumde curfew kari senapati da ukhul da inana deba discipline leba anabule de hai ko imphal east west imphal macha harena haigat pada ba dom ma log den to bigi hera he tum bi se koi saide leba na bahab ita ta da budung to weba aduna policing su warabani machine implement tawna bohana मणिपुर कोविड-19 नाबदगी फरकप मसिंग लिसिंग कुलुमदोई चहुम सुबना अमा छुरे नाबा फबगी चांग चादा 48.9 यौरे कोविड-19 कमन कंट्रोल रूमना ngarang ngamidang waidam thokiba cherol aman hai hokiba pung 12 da mi 135 naba phaduna discharge tokhi hairiba matam aduda mijam 119 yauna mi 139 nongna positive oirakpadagi apunba positive oiba masing lising kuntaru samga kuntramari shure hauzik active case lising ani 115 leiri hokiba pung 12 da imphal west gi mi mari yauna punna mi tare lekhidre makhoi tharaga laichat asida siba masing 119 shure hauzik su covid common control room gi telephone number amanipal sino ahum mari manga ahum nipal amanipal pung 12 chupna hangduna thamli home isolation gi helpline number state headquarter gi oina sino ahum nipan manga ani mari ama mari sino mapal amasung thawbal gi oina nipan mari ama manga mapal mari ama manga amasu hangduna thamle sarkar gi doctor singnasu nomaijing natana numit khudingi ayu pung 10 dagi nungthil pung ahum phawa online teleconsultation service miyamda piri chief medical officer Bishnupurna thokpa cherol aman hai jila aduda covid-19 confirm case lising ama jani nipu sure madugi manungda lising ama subna kunmangati local transmission ni naba phakibana lising ama subna hudrama thoi sure active case sama kunthani pan leiri jila asida sikiba masing thasigi taret phawda kun sure covid care center da mini phuni thoi leiri home isolation da active case yankhai leiri
Tara suba amasung 13 suba IRB gi rifleman launaba pangthokkiba aiba sangenge phol laukthokle COVID-19 laichat leibana maram oidna parikha gi phol asi Manipur Police ki website www.manipurpolice.gov.in dagi oina yengba yagani haina DPC ki chairman additional director general of police prisons and training P Dongel gi serol amana hairi tabi ba pawasi akasbani Imphal dagini प्रधानमंत्री नरेंद्र मोदी ngasi संसद makta anawa parliament building sanaba jatra hullagani anawa building asi atmanirbhar bharat ki wakhalon adugi maruiba saruk amani leibak asina ningtamlaba matungda ahanba oina miyangi parliament sanaba singthaningai oiraba tanja ama masina oiragani anawa parliament building asina 2020 da pangthokadoriba ningtam numit ki mudra manga suba komonda anawa bharat amagi tangai phadabasing amasung aningba apambasing thungalagani Anoba building asi lupa koti samapan mudrama toi sangna sagani amasung machida hojik leiriba parliament house asidagi hena committee room amasung rajniti dol singge officing leiragani anoba parliament building sanwa prastab asi mamang segi august mangada rajya sabha amasung lok sabha ki mifam manungda rajya sabha gi chairman M Venkaiah Naidu amasung lok sabha gi adyaksha Om Birla na pukatkibani Assam da Bodoland Territorial Council gi ani suba amasung aroiba tangka ki bot thadanaba hokre Chirang amasung Kokazar jila da ayuk pung 8 makhai gi bot thadanaba hoki nongthil pung 4 makhai phauba chathagani ani suba tangka asida sit 19 gi mikhal pangthokli voter lakh tara henbana tangka asida mirep chama 13 gi mikhal gi maraibak lepkani ahan ba tangka ta sada budra taret hena bot thadanaki thangjan nimita bot masing thigani akasbani paumin hai Chirang amasung Kokazar jila gi BTC gi mikhal ngak senbagi akanba section thorang marakta chathari irang thokanba polling booth singda ahenba security force thamle ayuk angan badagi hauna polling station kaya gi mamangda voter sing pareng sangna lepnabu ui ahan batang kumna ngasigi mikhal asidaju BJP Bodoland People's Front Congress UPPL AIUDF amasung independent mirep sing lamba thengnari Meghalaya da Delhi Shillong direct flight December 12 dagi hauragani Mukhyamantri Conrad K Sangman hai airline singna masi confirm tawre amasung December 12 dagi flight paiba hauragani haina asa tawri mahang hai December 12 dasu flight ama leigani sayol amada yamdrabada Delhi dagi Shillong yawba flight ama natraga ani lehenna ba hotnari Mukhyamantri na hai Delhi dagi pairakadoriba flight asi sit humburani thoi leibani masi hana painariba ATR gi plane singdagi chawba heli Canada na sahi 13 ki mathakta leiba miyoi singda Pfizer gi corona vaccine siznabagi ayaba pikre Canada macha singna mathang chayoldagi vaccine asi phangba horagani Canada gi health regulator Health Canada na hai vaccine asi asoi angam thoktanaba amasung kanaba phanghanaba masigi data punamak mapung phana yengsinba loire Pradhan Mantri Justin Trudeau na hai Pfizer vaccine asigi hanba dose mathang chayolda distribution center taramrida yaw lagani dose lakh ani lising ni phuma pangi ahanba shipment adu USA amasung Belgium ki plant singdagi Canada da purakani loisilakpada COVID-19 dagi ngakthoknaba face mask upa put taruk lamnana leiba khutsa amadi mai mit taru tanana thamba haiba asamba thawong hum asi ngakna chapinaba amuhana ningsingjari hojik aroibada maruiba pau amuhana Mukhyamantri Nongthambam Biren Singna ngasi Jennings Hospital da phamung chama leiba dedicated COVID block ama sangakhre Manipur da COVID-19 na nabadagi pharakpagi sang chada 38.9 ama yaure Pradhan Mantri Narendra Modi na ngasi Sangsad Makta Anoba Parliament building sanaba jatra hullagani amasung Canada na sahi 13 ki mathakta leiba miyoi singda Pfizer ki corona vaccine sinabagi ayaba pikre paulai jare